Senmitlon da mipal tang daba punna saukhat minaba punna hingminaba gi pandamda Federation of Civil Society Organization FOCS Manipur na sangsilakpa khongthang gi sarukamoina chatliba tha asigi tang mangada lup asigi President TH Manihar na luchingba lup asigi thomi tarana saba team amana Jiri district ta chatuna Jiri district ki manungda leiriba tongan ba khul sing amasung Cachar Assam gi tongan ba mafam singda leiriba Ireicha Singa Unaduna makoina hingliba punsi role gi matangda amasung Senmitlon fagatna bagidama khana neina ki bagaloinana District Committee amasung Unit Sing FOCS ki makhada hangdokre Borobekra Subdivision ki manung channel leiriba Ireicha Singa Khundariba lamtai khunau Community Hall the Federation of Civil Society Organization FOCS Manipur gi midang makhada Jiri apunba khunai chawkhatlop JAKCL Borobekra Unit ama Thasigi tarukta apunba mifam General Body from the hangdoke Thaupunaba oina S Borot Singh President M Navachandra General Secretary Adrian Finance Secretary oina khankre hairi Mathangi numit Thasigi tareta su Federation of Civil Society Organization FOCS ki timna Cachar Assam Maitei na Khundaba tongan ba mafam sing da chatuna khul sing adugi halaman sing Maira Paibi Sing unaduna Assam da leiriba Maitei Sing gi awa ana amadi awada pakya gi matang da wari watai sana bagaloinana Cachar Assam busu Assam da su Federation of Civil Society Organization FOCS Manipur gi branch athubada hangdok pa haina yanarakhi Numida simakta da Jiri gi manung chana Maitei Pangal Sing na Khundaba Islamabad khul gi Community Hall da FOCS na Changsilakli ba Senmitlon chawkhat hanba madi punna hingminaba gi matangda khana neina bagaloinana FOCS na Jiri district ki oina assembly ba Jiri apunba khunai chawkhat lup ki branch ama hangdokre hairi Thasi gi nipandana FOCS ki mideng makhada July gi angan basarukta ad hoc committee oina semkhiba Jiri apunba khunai chawkhat lup ki mapung oiba mifam general body meeting PWD Guest House के Auditorium Hall दा Jiri की tongan ba khul singdagi amadi Cachar Assam की tongan ba mafam singdagi lakpa miyoi chani hena punduna Jiri apunba khunai chawkhatlup JAKCL bu mapung faba Jiri gi amatangai ba organization ama oina lauthokre loina na thaupuna boina M Hemanta Managing President Y Ibom Cha General Secretary S Sarat Finance Secretary Oina Mongbi Priyobala Secretary Women Affairs amadi Mrs Nurina Begum Community Affairs Secretary khan kibagaloinana amatoina wasak laukrai Thaupuna bakhan kraba subdivision unit sing gi Thomi Singh head office ki Thomi Singh advisors amadi consultative member amadi Cachar Assam dagi lakpa miyo singda FOCS ki maikadi ge chama khudol pot pi bagaloinana athubada economy gi awanba purakna ba sanction gadaba thabak thorom khudingmak sanction bada ayaba piram bagaloinana mifam aduda yaw ki ba mipung khudingmak pu FOCS ki maikadi gi thagat pa phongdorakle